India amasung Myanmar leibak ani gi ngamkhai paringda leibak ani gi tongan official sing amadi more gi CSO sing puna saru yaduna ngamkhai gi paringda luna na leinabagi pandamda amora kai sing sit sengdokre thanga kendra gi manung chanba karangdagi miron binupi ama angang unanabgi damak hida hospital tamna lakpagi lambida fumna ising lambi phunjin khibadagi hi adumakta da angang unakre laibak thibadi angang adu laikhidre aduga mama aduna laikanari Khongman Gram Panchayat ki Pradhan Moirangthem Nungsirai Debi gi Khongman Zone 3 da leiba mayumda ngarang numidang sakangdaba singna bom langsinduna landakre thodok aduda asopandi yahogdre Numit humni subna sathagadaba taramatoi suba Manipur Legislative Assembly gi mapan suba session ngasi ayupung taramatoi taba matamdagi hokre obituary reference presentation of Business Advisory Committee report amadi introduction of government bill putokadauri Central Agricultural University CAU na sinduna ngasi University asigi conference hall da numit humni sumna sathagadaba Kisan Vani Impact Assessment and Capacity Building Workshop hogdokre thormaduda tuan ba state singda leiba AIR station singdagi lakpa miyoy kya na sarug yari RPIA Manipur State Union na sinduna ngasi party asigi state president Thonawjam Mahesna ningtham thagi aingbadagi khara makhaidang oirbasu ngakthoknaba ngasi ahal singda kambal khudol tamkhre Left back ki mahiroi loop ama oiriba All India Students Association AISA na Delhi Police na CAA gi mayokta khongjang sangsin kiba Jamia Millia Islamia gi mahiroi ahum gi mathakta FIR pan kibabu akan mamongda yaningda baphongdokre Central Board of Secondary Education CBSE gi class 10 amadi 12 parikha gi matam laukthokre parikha si mathang sahi gi February 15 dagi hauragani hairi